अहानबदा मरोइबा पाउ पिजरी महिरोई सिंगना सो लोनसिलंबा कॉलेज स्टेट फोर्स ना हांगदोकना होनरकपदगी महिरोई अमदी पुलिस अनिगी मरक्ता मुक्नबा थोक्रे मणिपुर प्रेसिडेंट रूल लेरबसु कक्चिंग एसी की मनुंग दा पाइखटलिबा चौखट थौरांगी थबकसिंग लेप लेती हाइना कक्चिंग एसी की एमएलए मयांगलंबम रामेश्वर ना फोंदोरकली अमदी वर्क फॉर एनवायरनमेंट एक्ट 2025 की मायोक्ता मणिपुर की तोंगान तोंगान मफम सिंह सिंधुना पीसफुल प्रोटेस्ट चथबा लेप लेतना चंगसिलकली महिरोई सिंगना सो लोनसिलंबा कॉलेज स्टेट फोर्स ना हांगदोकना होनरकपदगी महिरोई अमदी पुलिस अनी की मरक्ता मुक्नबा थोरक्रे ओजा वातुना लेरिबा मयाई लंबी कॉलेज दा ओजा ट्रांसफर तौखिबगी मायोक्ता कॉलेज असिगी महिरोई सिंगना चाही असिगी मार्च 19 तगी हौना मखल मखा कयागी खोंजंग चंगसिंदुना लाखिबनी महिरोई सिंगना तानलिबा डिमांड मरी लेनबा अथॉरिटी ना ताबिरक्तबदगी ngarang tang 8 ta महिरोई सिंगना कॉलेज असि सो लोनसिनखिबनी दुमकपु ngasi wangoi police station gi team laktuna महिरोई सिंगना लोनसिलिबा सो नमफुदा हांगदोरकनबा होनरकपदगी स्टेट फोर्स अमदी महिरोई अनिगी मरक्ता मुक्नबा दु थोखिबनी थौदो अदु महिरोई सिंगी माइकैदगी अकन ममोंगदा यानिंगदबा फोंदोकपगा लोइनना मरम चादन ओजा ट्रांसफर तौबा यानिंगदे वालिबा ओजा अथुबा मतमदा थाबिरकदबनी हाइबा खोलाव कया लाउखि प्रोटेस्ट असी हानदगी अखोय कॉलेज असिगी ओजा वाटपा हापियो हाइदुना लेंगाय चिरा असिदा कॉलेज असिदगी ओजा ट्रांसफर थादोखिबा असी यानिंगे हाइदुना अखोय स्टूडेंट यूनियन अमदी कॉलेज असिगी महिरोई सिंगा ओंगें चंगें बुना nganaandagi कॉलेज असिगी गेटदगी ओंजंग असी चंगें जापनी असिदा वांगोय पीएस लाक्तुना ngan सो थुगाइबिरमे अदुगा ngasi अखोय कॉलेज असिगी महिरोई सिंगी लोइनना अमु कॉलेज असी थोंगनजनबगी खुंगन से चंगेंबनी असिदा मरि लेनबो अथॉरिटी सिंगना छात्र की हुन खांग थबक तौबिरक्त्रगदी सिदगी हेन कन खोंजंग के अमा खै चंगनबा कॉलेज असिगी महिरोई सिंगा लोइनना सेम साबा लोइजर मणिपुर प्रेसिडेंट रूल लेरबसु कक्चिंग एसी की मनुंग पाइखटलिबा चौखट थौरांगी थबक थौरम सिंह लेप लेती हाइना कक्चिंग एसी की एमएलए मयांगलंबम रामेश्वर ना फोंदोरकली वाफम सिंह असि कक्चिंग एसी की ग्राम पंचायत की मनुंग चन लेबा इरेंगबंदा पाइखटलिबा अनौब लंबी इरम नला अमदी कम्युनिटी हॉल न चिंगबा सेमगत सागलिबा सिंह येंगसिनबगी खोंगचत्ता एमएलए मयांगलंबम रामेश्वर ना पाउमी सिंह दा फोंदोरकपनी एमएलए ना मखा ताना फोंदोरकपदा कक्चिंग एसी की मनुंगदा लेप्तना चथरकपा चौखट थौरांगी सरुक अमा ओइना मणिपुर की रूरल डेवलपमेंट एंड पंचायती राज की एडमिनिस्ट्रेटिव कमिटी ना मफम मफम दा पाइखटलकलिबा चौखट थौरांगी थबकसिंग असिदा कक्चिंग एसी की मनुंगदा लेबा ग्राम पंचायत की मफम सिंग असिसु जेथा होबा यादे हाइदुना पाइखटलकलिबा चौखट थौरांगी थबक थौरम सिंग असि लेप्तना अदुमक पाइखटकनी प्रेसिडेंट रूल लेरिबा सिदसु ऑफिसर सिंगना कोऑपरेशन फजना पिपीदुना चौखट थौरांगी थबक सिंग लेप लेते हाइना फोंदोरकली लेप्तना चथरैबा 37 कक्सिंग एसी की मनुंगदा लेबा ग्राम पंचायत की मखादा लेबा ngasi रेंगबंदा अनौब लंबी सेमबगी ड्रेन सेमबगी अमदी कम्युनिटी हॉल सेमबगी प्रोजेक्ट मयाम अमा येंगसिलुबनी अदुगा अखोयगी एडमिनिस्ट्रेटिव कमिटी दा यावरिबा मेंबर सिंगना तौरैबा थबकसिंग असि यामना अप्रिशिएट तौजै मखोयना मफम मफमदा डेवलपमेंट की मतंगदा इरेंगबन सोरा अमदी पलेन ग्राम पंचायत की मखादा लेबसी चिथौबो यादे हाइना कन्ना पाइखलैबा थबकसिंग असि मथंग मथंग अदुम मखोय लेप्तना चथगनी ngasi सोरादसु ग्राउंड अनौबा अमा सेमबगी अखोय कन्ना चथरी पलेनदसु अनौबा लंबीसिंग कंक्रीट रोड हाइतारे रूरल एरिया दा कंक्रीट रोड कन्ना थादुना अखोयगी डेवलपमेंट मयाम अमा लागनबगी अखोय कन्ना होनरी अदुना पुनमक्ता 37 कक्सिंग एसी की मनुंगदा लेबा प्रजा सिंगदा अखोयना हाइजनिंगबसी चथरीबा डेवलपमेंट असि अखोय लेप्तना चथगनी अदुगा लैरिबा हुजिकी गवर्नर्स की शासन मखादा लेबा सिदसु अखोय लोइना ऑफिसर सिंगना कोऑपरेशन पिबिरागांदा अखोयगी हिज एक्सीलेंसी गवर्नर होइना कोऑपरेशन फजना पिबिरागांदा कक्सिंग केंद्र की मनुंगदा लेबा डेवलपमेंट की थबक सिंगसि लेप लेते हैबो वफम खरसि थमजबगा लोइनाना लेरिबा शासन असिबु थागतपगा लोइनाना पुनम खुरुमजरी थैंक
ngasi su lepa laitana the All Manipur Muslim Students Organization AMMSO General Headquarter gi liching makhada MSA Minority Students Association amadi AMMSO Imphal West District Committee na sinduna Work for Amendment Act asigi mayokta protest rally chatkre India government BJP na lengakpa government asina Work for Amendment Bill asi Rajya Sabha amadi Lok Sabha anida namfuda pass tawbata natana President of India SNP duna ek ama oina chana khiba sibu yaningdaba fongdoktuna mass protest rally ama Imphal West District ki manung chana leiba mayang Imphal da pangthokre ek oina namfuda chana naba tawrakliba asi India ge constitution bu khongaung nabani amadi minority Muslim aikoi gi hak matpani Musalman aikoi gi leiriba Musalman singi mathakta chatharakpa etek makhalamani Modi Sarkar asina minority Muslim aikoi da natana atopa minority singsu ningkha tambada ayetpa kaya ama piri Aikoigi masjid singda aikoigi darka kabristan singda aikoigi madrasa singda khut thingzinba atamnana target tarakpa si aikoini yafam thokte hariba ek asina Indian Constitution gi Article 14 na piriba miyoiba khudimak chap manana ngak senba equal protection haibadu nathai amadi namhatli amadi limitation kaya thamli haibadi karigumba aikoi ki thabak ama tawbada ayetpa apanba athingba kaya thamlaklagani asumna tawkhrabadi lam khopchinba phangpham thokpa hakta ayetpa piba personal life ta yengsinba na chingba tawbata natana kabristan masajid madrasa na chingba sing asibusu matam ama hektada thugaiduna government na thabak ama hekta tawbada aikoina thingbagi hak leiraroi dharmaga mari leinana leiriba work for board asidasu atopa musalman nataba sing yaushinduna work for board asi chalaikragani hariba work for amendment act asina aikoigi hakta singnabata natana law ain gi chap manaba equality for all haibadusu singnarani nathainrani aikoi khudimak wakhal taminabaga loinana ek asigi mayokta democratic oiba mawongda chathaduna lakli amadi hanba laitana chathagigani Manipur masapomba peace protest na chingba pangthoktuna ek asi withdraw tawdriba fawba students sing Prajamiyam club organizations association khudingmakki khongjang handana ba pukning chingsilakli The Science Unit, Department of Education is Government of Manipur na senduna Millets for Sustainable Future and Health haiba hiramda nongmagi oiba science seminar hogdopagi thoram ama ngasi kaisamthong da leiba Ramlal Paul Higher Secondary School gi campus ta pangthokre District kayagi mahiloisang singi mahiroi amadi oza kaya laktuna sarug yakhiba seminar aduda Central Agricultural University Manipur Department of Agronomy gi Professor L Nabachandra Singh KVK Imphal East ki Head and Senior Scientist S Molibala Debina atoiba mitung lensing oina sarug yakhi Tharamaduga mari leinana Central Agricultural University Manipur Department of Agronomy gi Professor L Nabachandra Singh na haikibada Hauzik India da leiriba miyam sing asigi chaba konanaba chinjak puthoi adubu ngasidagi na chahi 15 gi matungda lebak asida leiriba miyam singi chinjak piba konanaba hauzik leiriba fiba masidagi chada humpu hena puthokpa darkar oiri haina phongdoke mahakna makha taraduna tungi khanduna hena chinjak puthokpa darkar oira aba matam asida agriculture taunaba mafam kaya nongma nongmagi hena fibam soglai masi ayambana agriculture tauripa mafam ayambana industries school market na chingba kaya sajinlakpa asina ohenlakpani haina phongdoke Ising buledi pambi matom de hojale pambi buledi matom de ising lapse that means ising maso pambi ga atuke matik cruise relation amalai adu high bi ising jidinga se ptv go na pibam zikari tawre I haibede da shengma makti akoi water ki cycle de akoi hydrological cycle of the globe is remain constant the same with the ptv whole globe si go yemurabade ising je hengat paju leite tata paju leite some cycle la moina leijabani adu the availability is in some parts of the globe decreased already some in some other parts it is increased already cycle jinga si climate change no maram moidna nong taram daba koi ngasi the third desert maras the show thokchala nong kan tagaamba north eastern region the ikang toina thokchal problem ma thengnai Election Commission of India gi mityang makhada Tadubi Assembly constituency gi oina special summary revision ngasi April 9 dagi hauraga April 13 fawbani April 13 fawbagi manungda chahi 19 mapung faraba mafam aduda leigadabana chingba singna form number 6 ki khuthangda form thajinba yaragani haina Joint Chief Electoral Officer Ramanand Nomai kapamna phongdorakli
Wafamasing asi lamfelda laiba Chief Electoral Officer gi Conference Hall da pangthokiba paugi mifam amada fongdokibani mangna makha taraduna hai recognize tawraba national amadi state ki political parties singa punna mifam ama famlaba matungda electoral registration officer na draft asi fongbani ECI gi instruction gi matung inna electoral roll asi political parties singda su khuchina ki hairi ngasidagi hogadoriba special summary revision asi April 12 fawbagi manungda atopa kendra dagi tadubi AC da hongjilakpa singna form number 8 ki khuthangda form thajinbiu amadi disability singi oinasu disability ni haibagi chapchaba proof ka loinana form number 8 ta thajinba yagani haiki amadi assembly constituency asida laikhidaba thoklaba natraga AC asidagi yum hongkiba yawba singna electoral roll asidagi kaknabagi damak form number 7 gi khuthangda electoral roll dagi kakthatpa yagani haiki hairiba thabak sing asi matam leiringai athubada tawhonaba appeal tawkibaga loinana voter list ta yawba mi ama kakthatpa natraga yawroidabani hainingba leiragadi concerned district election officer amadi chief electoral officer da ain gi matung inna ani thokna appeal chatpa yai हाइरिबा अपील की प्रोविजन सिंह मयेक सेंगना यावरगा लई हाइबा वाफम थमकी लोइनना हाइरिबा फॉर्म सबमिशन असी ऑफलाइन अमदी ऑनलाइन की खुथांगदा तौबा याई ऑनलाइन की खुथांगदना voters.eci.gov.in da amadi voter helpline mobile application da changaga thajinba yagani amadi offline gi khuthangna assistant electoral registration officers amadi booth level officers ki khuthangda form submission tobiyu haiki koi ngasi dagi haugadoriba special summary revision si masigi schedule haitare karam matam form thajan ba yai haibana chingba adu kanada form thajan gani haibana chingba mayam sing si koi political party da su koi share to zakre ngasi numit sidagi koi gi summary revision si koi haure last date of koi gi form submission si april gi tang kun ga mari si faw gi banungda voter chanba yaraba eligible orba saitara nimpan apung pharaba aduga indian citizen oiraba aduga tadubi assembly constituency da ordinary resident oiraba miyoi singsina koi form 6 ki kuthangda form thajan ba yagani haidana media gi kuthangda hakna appeal tawjari aduga kanagumba koi correction tawbiningba leiragadi madusu koi form 8 ta thajan ba yagani aduga atop atop kendra dagi koi tadubida shifting tawbuna chingba yawbiragadi madu koi form 8 ta thajan ba yagani aduga kanagumba person with disability leibiragadi haiba voter sings asinasu koi ma ki electoral roll da person with disability ni haibasi marking tawnanabagi su form 8 ta thajan ba yagani aduga kanagumba koi voter card lobiningba epic card lobiningba leiragadi madusu form 8 ki kuthangda koi form thajan ba yagani aduga karigumba laikhidaba thoklaba natraga tadubi kendradagi shifting tawgraba thokraba hairiba miyoi singsi leibiragadi madusu koi form 7 gi kuthangda electoral roll dagi deletion tawba kakthatpa tathokpa masisu haiba summary revision asigi manungda pangthokadaba exercise amani activity amani maramasina hojik koi election commission of india na ngasi dagi hauraga tang kun ga mari phawba pangthokadoriba special summary revision tadubi assembly constituency gi masida pangthokadoriba exercise asida voter chaningba singna voter chanbiba form 6 hajan biba aduga tongan tongan ba kendra dagi shifting tawbagi adugumba condition adugumba situation lebiragadi maduna form 8 ta hajan biba adug lathokningba kathatningba leragadi maduna form 7 thajan biu haidana ayakna appeal tawjari roibada ayakna appeal tawjaning basi voter chalhogdaba aduga sahi 19 mapung pharaba miyoi singna hariba koi form 6 asi concern ERO da natraga BLO da online da bu oigara offline da bu oigara thajan binaba appeal tawjari Work for Amendment Act 2025 yaningdaba fongdokpo oina Pangong Muslim na senduna Pangong makhongdagi hauduna Khetrigao gi akoibagi mafam singda khongchat ama chatkre khongchat asida Khetrigao kendra da leiriba maitai pangal singna saruk yakhi chaurakna miyoi lising henbana saruk yakhi khongjang sing adugi manungdagi Maulavi Wakil Ahmad Kauba miyoi asina haibada Work for Amendment Act 2025 asi Musalman Singhi mayokta leiba ek amani masigi ek asina tamna Musalman Singbu awaba pigadaba ek amani ek asibu Bharat Sarkar na repeal tawbiyu haike masigi ek asi repeal tawbinaba aikoi mayam ek asigi mayokta leiduna taksin minasi Wakil Ahmad na makha taraduna hai Khetrigao Kendra gi MLA Sheikh Nurul Hasan na ek asigi mayokta Supreme Court of India da challenge tawragani haina fongdok pirakpa yamna nungai Kendra asigi mihut amani haibada matik chaba khaknatana Manipur da leiriba maitai pangal singgi marakta achangba misak amani
mahangna praja singi ihul khangna ek asige mayokta leiduna Supreme Court ta challenge tawgadawriba asida praja khwai khibikna mangonda wakhalgi oiba support kaya tawbina appeal tawrakli pass tawkiba asibo yaningde haibagi khoi pangongdagi laga all khidrigaw gi oiba hoje mafam asda puliba sina khoi aba phildani mayam puliba si work for amendment ek asibo handok piu haibo kholaw aduni mayam gi maikai dege hajari bas Work Amendment Act pass tawkiba Work Amendment Act pass tawkiba बीजेपी सरकार की थवो बीजेपी सरकार की थवो बीजेपी सरकार की थवो aroibada maroiba pau pisari Mahiroi singna so lonsin lamba college state force na hangdokna ba honarakpadagi mahiroi amadi police anigi marakta mukna ba thokre Manipur da president rule lairabasu Kakching AC gi manungda paikhatliba chawkhat thaurangi thabaksing lepa laiti haina Kakching AC gi MLA Mayang Lambam Rameshwar na phongdorakli amadi Work for Amendment Act 2025 ki mayokta Manipur gi tongan ba mafam sing da sinduna peaceful protest chathaba lepa laitana changsilakli